Ahanumuktada The Golden Bridge pu meeting tabiriba amadi karamna pamliba potshak phangba ngamgani ariba episode 1 bu yengbiduna episode 2 bu yengbiba lagliba isinaw khurimak ahanumuktada thagat phongdoksari madudi wakal laibasi manil kade amadi min uba phangde aduna masibu aikoina kari sulaitaba oina khalui tawigumasung wasak ngakpagum yamna section aikoina wakal khangadabani makoibu panthumphum khangdana ingawngawna thadok loidabani wakal laibasi matam punamakta waidagi hena matik mangal laiba potshakni wakalna karamna thabak tawribano Haibana chingmagi maramda evil like kayamarum lay phana khanba positive thinking gi pangal mai pakpada yauna ningba haibadi concentrate upon success panthungdugi harau nungaiba ihunda mami tamba haibadi visualize asigumba kya asigi maramda makoina ningsing biri adubu karamna wakal khangadage mioibagi masada yamna mapangal lairaba energy adu hengat hanambagi damak karamna wakal chakot hangadage haiba punamaktage hena maru oiraba wafam asibudi chitharamagum tawi wafam sini hojik matang sida mayam ge famda machang oina khanghaning libasi samna haibada ning manungda tungsinduna lairiba achobu matik mayaibu yakai hanabagi damak nangna lokot kadaba ahanba thorangdi observation gi mating phudo khanba asini wafam si mahaki macha manai tungin basing akpi tamibada gautam budana sizina khraba lonchatni budana magi tungin basingda pautak pibuga loinana makhoi gi marakta hangat handa chalami aduga khangawdana khanglep leplaga hangki aina da khoida hiri konbugi maramda nganglingaida ayaki yetham khuchi kadaida thamki asumna budana mahaki tungin basingbu pukning chingsinduna pukning thingjinna takpi tambirammi amadi makoibu pukning gi mityengsu yamna kupsin halamai masiga chamana pukning amadi wakalbu mitna singhanaba araibu mongi sajel ongkhak mayamda haijari sajel singsi yamna chami asuki matik chami madudi phagi manba sajel singsina aigi matik lairaba pukningbu takpi tambibada karamna mateng oigadoribano asumna nahakna khanba yai adubu sajel singsi hanthana lawruganu yengbada chamna ujarbasu pukningbu wakal lawsingi maikaida chingsinbada amadi wakalbu laksinba matamda tembangani sajel mamamda mekup khara tamak changani yamdrabada sajel singsi nongmada amuktang oirbasu sanabada soidina wakal lawsingi nungaiba mangal ama phawrakani anbada karigum mafam amada anbu oina changbada mekup khara mit usilaga usindrabasu wakalda mafam aduda chapchana kari kari potshak laibage haibadu khangnaba hono anouba mafam changba khuding hairiba singsi ningsingu anisubada aeroplane dagi kumthaba natraga kakatpa matamda tha kaya subage haibadu ningsingnaba honaba ahum subada numidang khudingi tumlamdaida numitugi tawkhiba thabak singdu ningsingu ayuki chara wanba loiraga kari thabak tawki anaga unaki chaklen chaba mafamduda kanana kari haiki chaklen chara matungda kari tawki asina chingbasin lengda khudam phanglaba sijanaraba amadi mangda sangsangna uriba achamba sajel singsina karigumbada sunapu apangba oheloi lining ama oina sajel singsi nungtigi changnaina pangtho sajel sing asina naki mathau taba ahanba khongthang punamakta khutsamna duna pubigani natri makhaidi pukningbu laksinba amadi chakothanba ngamloi matang sida ngasi gi oinadi karamna apamba potshak phangani hariba adugi episode 2 loisenjare matungi episode amuk mayam ngaiduna leibiramu ngasi gi oinadi matang sida kainena bu yathang nijari mayam bu thagatchari